अहनबदा हाउस फाउबगे मरोइबा पाउ पिजरी सगोलमांग कम्युनिटी हेल्थ सेंटर दा टियर गैस काप्सिन किबा पुलिस पर्सनल सिंगी मथक्ता एक्शन लोखलो हाइना मियाम खोंजंग संगसिनख्रे लैतान पोकपी मनिंग उयोक चिंगदा कुकी सिंगना लंबी सेमलिबसी लेंगाकना नुमित हुमनी फाउबगे मनुंगदा एक्शन लौखतुना थिंगद्रबदी खुंजा सिंगना लंबी सेमबा थिंगलगनी हाइख्रे अमदी एंटी ड्रग्स अवेयरनेस रैली मंगसी धनमंजुरी यूनिवर्सिटी दा ओजा अमदी महिरोई सिंगना सरुक यादुना पांगथोक्रे खुरुमजरी एसटीवी पाउ मिरेंग ताबिरिबा पुनमकपु तराम नोकचरी हाउस फाउबगे मरोइबा पाउ सिंग मियाम द पिजरी मणिपुर स्टेट फोर्स सिंगना ngarang इम्फाल ईस्ट की सगोलमांग कम्युनिटी हेल्थ सेंटर दा टियर गैस काप्सिंदुना अकिया खंग पिरखिबा पर्सनल सिंगी मथक्ता लेंगाकना चपचाना एक्शन लौखतकदबनी हाइनंगसे सगोलमांग कम्युनिटी हेल्थ सेंटर ममांगदा खोंजंग संगसिनख्रे वुमेन प्रोहिबिशन कमिटी सगोलमांग अमदी चनुरा चौखट खोंथांग लोफ खेवा कंपनी सगोलमांग ना पुन सरुक यादुना संगसिनखिबा खोंजंग अदुदा स्टेट फोर्स की थोंग यानिंगदे अना लाइंग संगदा टियर गैस काप्सिनबा यानिंगदे अथुबदा आईडीपी सिंग मयुमदा हंजिन हनबियु मियोइबगे हक मांगहनबिगनु हाइना थाबा तोंगान तोंगान प्ले कार्ड क्या सिजनकी वाकर मिफम अदुदा सरुक याखिबा चनुरा चौखट खोंथांग लोफ खेवा कंपनी सगोलमांग सेक्रेटरी थौनाउजम संगीताना फोंदोखिबदा ngarang IDP singna masa masa ke mayumda hanjinana ba sangsilakhiba khongjangda security force singna fubu saiba yauna tear gas kapsinduna tankhai ke masida sogapan yaubadagi sagolmang community health center asida pukhalaktuna lying chathringaida manipur gi state force na hariba ana lying sanga sida tear gas kapsilakpadagi atopa anaba kaya yauna pakhatpa poknake amadi mahairoi prokpa school bus ta fawba tear gas na singba kapsinbadagi mahairoi kaya pakhatnaduna aki khang nangke orakliba thawng asida state force na mating fudok laga chathakhiba sida atopa central force singdi chatkide maramasina mari leinaba lengakna state force singi mathakta action lakhotkedabani haiki ngarangi thawang yaningde state force ki mathakta kan besha wrong Manipuri mana Deputy Post mayam sida moy mayam pulap la ko makoy na kapti haba asan na phanai diba kholi mayam na kapti state post na direct heta kapi haba makoy na changjalaga adu de khoi maitai macha ching je samaina sum tawraga loisan na je hairi bra haba adu na khoi ta sengna makoy gi thawong chi yaning de masida kapsala iba sibai je se khoi magi mathakta charge tawbiu haba je jo khoi haijaning mayum jing do ko mai tawri kholi haina moi jo leijarani haiduna lakpani khoi phare adu tan thore e mayam do loina ma dum pha ba punba jawbi do kari marung gi phari bano haba makoy na Manipur kita lairiba state force sing jegi thawong je khoi yaning de masi government na para ama tambiu haiba je khoi haijaning school halaba ki timing ne haiba sai sida bel lai school ki bus lai ba khoi na kapsal le haiba angang mayam do loinang pakhat na dana tawe haiba ngarang je adukumba magi mathong hupta ba je sugumba je khoi tawhaning de haiba si khoi metai macha mayam ni mo school gari ni ke do bai khangoi doino moi onse laga direct heta kapane haiba school na kape hospital na kape sugumba thawong jidi khoi tawhaning de masida tawba kapi ba mi do adugi mathakta action lakhal piu इम्फाल ईस्ट की लैटान पोकपी मनिंग उयोग चिंगदा कुकी सिंगना लंबी कक्तुना शेमलिबा सिबु लैंगाकना नुमित हुमनी फावगी मनुंगदा एक्शन लौखतुना थिंगद्रबदे खुंजा सिंगना लंबी सेंबा सिबु थिंगबा यावना खुना सिबु ngak selagani haina young sporting club लैटान पोकपी की सेक्रेटरी वाइखोम नावबना हाइख्रे वाफम सिंग असि लैटाल पोकपी कैथेल दा मियाम गे ओबा वाकत मिफम चथखिबा सिदा फोंदोखिबनी हाइबा खोंजंग अदुदा कुकी सिंगना लैटान पोकपी एरिया दा लंबी सेमजिलगलिबा से अथुबदा थुगाइगदबनी आइखोइगी अपामबा अथुबदा पिगदबनी आइखोइ इंगतप पामी हाइना थाबा प्ले कार्ड सिजनकी वाइखोम नावबना मखा तारदना हाउकिबा अक्टोबर थादा इम्फाल ईस्ट की एसपी मसाई यावना उयोग चिंगदा चतुना कुकी सिंगना सेमलिबा लंबी असि यंगसिनखिबा लैख्रबनी मसिद नतना डीसी की खुथांगदा चीफ सेक्रेटरी गा उनदुना लंबी सेमलकलिबा सिबु थिंगबिननबा हाइदुना अइबा सेरो सिंग पीदुना खंगहनखि अदुबो लैंगा के अथॉरिटी की माइकेदगी लंबी ककपा सिबु ngasi फावा थिंगदना लैथोकले लोइनना आरान लंबी सिबु सेमबदा चिंथक असिदा लैरिबा 135 बटालियन CRPF नसु लंबी सिबु सेमबदा अयाबा पीरिबा असिदा मणिपुर की चीफ सेक्रेटरी दसु CRPF सिंग असिबु मफम असिदगी लौथोकपिनबा कयारक हाइजखि अदुबु ताबिदना लैरि मसिदा मफम असिगी मिचम मियाम अमा सावबा कयाम ओहले मरम असिना ngasiदगी हौरगा नुमित हुमनी फावगी मनुंगदा लैंगा की माइकेदगी थबक ओइना
पाइखट्रबदी खुंजा सिंगना खुन असिबु ngak senduna lamdam asigi tongan tongan ba CSO singa punna akanba khongjang kaya sangsilagani haiki कुकी सिंगना लाना हाइजल्लगा लाना तौरगा लंबी कक्पदसु अयाब पीबीरिबा 133 बटालियन CRPF से सीजु लौथोकबियोना खोई चीफ सेक्रेटरी मसामक्ता असुकुइबा मतमसी डिमांड तौजरगा लाकपनी अदो हुजिक पाउता गवर्नमेंट की साइड की करिगुंबा एक्शन अमता अखोइगी अपामबगी मतुंगिने एक्शन अमता तौबिरक्त्रे हुजिक सो दुमय अदुम लंबी चनरी अदो अखोइगी प्रजाजिंग जे हुजिक मई हौना साउनरे मरम मदुना अखोइ ngasi hauraga numit humni bhaubagi manungda ngasi numit humni bhaubagi manungda government gi side tagi karigumba action amata lobiraktaba taragadi akhoi gi apambagi matungina karigumba thabak amata tawbiraktaba taragadi numit humni jigi matungda akhoi manipur da lairiba CSO sing khusamnaraga akhoi gi lamje government gi side tagi ngakpa ngamdrabanina akhoi isana ngakcherage haibagi कनो सिमसु अखोई लेजरे अखोई की खुंगंगी ओना सबचाबी फिरेमनी अदुगा अखोई सीएसओ मयाम खुसमनरगा मखन मखा कयागे अखोई खुंजंग चंगसिलकनी अखोई न ममांगदसु दिसीदा कनो सीएस ता अखोई चे पिसन जगरबनी अदु मोइना एक्शन लमत लखत पिरक्त्रे अदुना मखोइना मखा ताना एक्शन लखत पिरक्तबा तारगदी मसी अखोई लेतांग पि खुंजा सिंग प्रजा सिंग पुनमक कलोइना अखोई इरमदा मसिगी अखोई मणिपुर की सिगा कोई ताना जरगा अकन बखोंजंग अकोई लेप्तना संगजनजरनी Anti Drugs Hostel Committee Dhanamanjuri University na sinduna Anti Drugs Awareness Rally Dhanamanjuri University sigi campus manung amasung mapan de chatuna pangthokre Anti Drugs Awareness Rally aduda Oza Singh Hostel Warden Singh amasung masing yamlaba mahirui kayana sarugya ke Your Life Matters Choose Health Not Addiction haiba wakal londa pangthokiba Anti Drugs Awareness Rally aduda sarugya kiba mahirui singna Say No to Drugs Yes to Life haina thaba placard kya pai kiba loinana Anti Drugs Awareness Rally aduga mari leinana slogan singsu lauki Anti Drugs Awareness Rally aduga mari leinana sarugya kiba Anti Drug Hostel Committee DMU gi nodal officer na tungda mahiroi singna aphaba mi ama oinana ba hona bada aphaba wakal losing takpi tambiba ga loinana mayai ka ba chinjak tagi lafna leiba tingjang kaijang daba mahiroi oiba mathautai DMU na hana dagi hauna drugs free oiba educational campus ama oiduna lakba du makha tana dumak oinana ba pandamda Anti Drugs Awareness Rally se pangthokpani phongdoki सिगिसे इट्स कनोगे अखोगी डायरेक्शन मयामसु लाखरे अदुगे अखोगी गवर्नमेंट ऑफ मणिपुर दगिसु लाखरे अदुगा UGC दगिसु सिगी कनो डायरेक्टिव मयाम लाखरे अदु मतोंगिना एजुकेशन फ्री जोन ओहनबा अदु अकोना पामगी सिगी थौरम जे कोना पांगथोक चाबनी मतों ताबगिसु अकोना खरासु पांगथोकनी एक्टिविटीज मयामसु पांगथोकनी ngasiगी उनदे अखोगी हॉस्टल वी हैव 8 हॉस्टल इन DMU दा कोई 8 हॉस्टल लेजै अदुगा ngasiगी उनदे कोई हॉस्टल ngakta campaign tor lai mathang dagi da koi college level da su university level da su akona pangthok changni haina asimadi thamningi Numit maridi suraba fawda mayai lambi thingbagi khongjang handok tre lainga ka yanaba purak tre mayai lambi apun baluf na haukiba tangkun gani thoigi ahing nong yai dagi matam kak tana kaukiba banna maram oraga lambi chatpasingda awaba saithing kaya pire adubu pamdaba thogdok thokpagi paude hauzik fawdi fangdre ngasi su wangoi da laiba club amadi maira paibi sing thoraktuna lambi thingbagi khongjang kana chathari aduga mongsangai langthabal hiangthang samuro amadi wangoi ne singba mafam singda ban sagatpa singna thoraktuna lambi thingbagi thabak sangsili lambi sigi fibam fatabana maram oraga toina accident thokpa misimina kaya yarokpa lambi da gari macha fawba thawba yaraktabana maram oraga lambi asi thingbagi khongjang asi sangsilakpane Ningsing bayai madudi mayai lambi apunba luf ka lainga ka kayarak hanna wari sanarbasu luf ki mai kaidagi thamkiba wafa madu ngasi fawbada thabak oina onthorokpa leitribana mayai lambi apunba luf na sangsiliba khongjangda wangoi apunba luf nasu sawgali haiki amangdagi akhoi na semgane hadana lengang na thajaba me am piga matungda kem dana lebilakpadagi wangoi apunba luf na maira paibi amadi kano leiriba club Lady Mamma, baby, I'm putting the Manas Hogate. Lambi amok sa paya de, lambi masih amok sa paya de, kari masa amok sa paya de. Jana yang bayam pulba bayam je, lambi dalam gang kudung tiba tu kita tik nange. Aduna atu mama tam dalenga menyen cambi rau, sangat tetap ada dia kau sih lagi yang berkunjung. Makai apa makai apa sampai ni kali. Wanggu apun belum nasul loe sahabat pada kau matin pamu dah kau susah ni azari. Aduna lengang atu mama tam menyen cambi rau naba hajari.
Chehi khudingi poinugi mangani panba khudingi pangthoktuna lakpa kiamgaida leba ibudhau khagemba machai bungo amasung ibungo mongyambagi mafamda chehigi saknau tangbagi thauram khagemba committee kiamgaina sinduna pangthokre thoramaduda leba ki amaibi kiamgaigi ahallaman amasung yumthong khudingi miyoising sarugyake thoramadugi manung channa khagemba machai bungo amasung ibudhau mongyambagi mafamda miyamna chehigi ensang manamasing hailai cheng Nachingba kaya katuna laibaki amasung kiamgai khulgi oina yaifa thongni jaki changnog tangbagi thauram aduga mari lainana laibaki amaiba singna siren chakmai hangdoktuna chehigi khudam changdam yengduna miyamda khanghanki ibudhogi mafamda siren kalaba matungda miyam punna chaknau chindam minaki thauram aduga mari lainana khagemba Committee Kiamgagi President Sandam Gandarasna Thauramasi Chahi Kayagi Mamangdagi Hauna Pangtuktuna Lakpa Yamna Maru Eba Thauram Amani Thauramasi Manung Channa Siren Katpagi Fal Rizal Asina Leba Asigi Sahigi Oigadaba Fibam Takadoribani Kumchi Chahigi Oinadi Siren Chakmai Fibam Yenglaga Lebak Asida Nunga Yaifaba Piri Fongdoke Mahakna Makatana Siren Katuna Chaknau Tangbagi Thauramasi Pangtolaba Matungda Kunjami Fam Pangtuktuna Kullasigi Chahigi Taugadaba Tabak Thauram Singh Khanaragani Haujik Sagaliba Khagema Machai Bungo Sanglen Ase Mathang Chahigi Lai Harauba Nangnanaba Loishinanaba Pandam Thamli Fongdoki Haujik Machai Bungogi Laibungsi Aikoi Semkot Sagatsari Yam Kanna Lai Harauba Nangnaba Koilamtagi Nonga Panbadagi Lai Haraugani Karigumba Kunjami Pamsina Harau Harau Lepak Abamatunda Koi Lai Harauba Nangnaba day and night Ayuk Numidang Kaidan I Kana Mai Talago Tabuk Suzadi Lai Harau Bugitanja Laura Matunda Lai Harau Lorakanda Aikoi Mapai Bungogi Sanglen Siga Sap Manadabayade Pile Bor Pile Gatorkana Madu Sagat Nabagitanja Masu Lejay Aduna Lebaki when a Lebiramba Budo Kagemba Kagi Lebak Joitogiba Aduga Mongyamba Maidana Hingsabu Hatkiba Hariba Kuba Manisik Yang by the Lamagazumatic Maya Leba Budo Singni Masigi Aikoi Kina Lumna Lauzabagalwenana Lebaki the Makanzarakan and Asibo Man Sanaramba Alamasing the Sanaramba Budo Bendosingi Sanaramba Patapsing a door Koi Yang with the Ladyba Koi Kamitigi Natraga Ladyba Punamaxing Sinda Yamna Lumna Kina Lauzabagalwenana Hariba Akoi Awonba Sanglian Sabagi Amagi Akoi Leptana Ojapau Sanginjari Bhaktis Barupa Damodar Swami Sripada Dr. T.D. Singh Marifunipan Suba Mapo Kumunga Mari Lainana Life and its Origin Exploration from Science and Spirituality Haiba Hiramda Nomugi Eba Seminar Amangasi Bishnupur District ki Manung Chanalaiba Dr. T.D. Singh Memorial Home Tawulda Pangtokre Bhakti Vedanta Institute Imphal Manipurna Sinduna Pangtokiba Thoramaduda Skon Manipur Development Council ki Secretary R.K. Dusari Gopalna Laiwikraba Dr. Damodar Swami na Laubiramba Thaudang amade Hauziki Matamda Science and Spiritual gi Matangda Hingbada Darkar Orakpasingi Maramda Miyamda Kanghanduna Hakchang Amadi Atmana Pena Thabak Thauram Pangthokpada Mai Pakpaga Loinana Nungaiba Punsi Amasu Ohenba Ngami Loinana Hiram Singh asida Haugalakliba Mirolda Kanghanduna Punna Wakhal Taminabagi Matangda Pangthokpani Haiki 1986 ta Chaitanya Mahaprabhu ki phagi mangoina na magi chaim sanga sobagi ko malaida adu bombe do tawbani adu 1990 na koi Maharaj science ki mission mali science ni plus religion june ni science and religion sanda science ni nakalam sob religion nakalam sob ani proposal la kana kana nungai ba dum pithibam sangwa na bagi idea do taw adu mana to mo so mo na kan ki tan kan ngamjo khara koi gi leje scale da ngamjo khara tan adu pangtho ga ma wasun chang ba Science na hakchang ge ben ngai pigani aduga dharma gi no sna atma ge ba khoi apem de pigani ani se puncha la ka da khoi ngai ba kana se oigani Dem University ke Sociology Department ke Assistant Professor Dr. Kadam Ivotombi na haikibada Malem gi Faurab Lining Lashol Tauriba Amadi Scientist Singna Science and Spiritual gi Hiram Asida Kanna Thigat pa Horak Pagal Loinana Masina Piri Bakana Singa Sigi Matangda Laikiraba Swami Damodarna Lauramba Thaudang Kauba Yaroi Amadi Mahakna Pamjuramba Khudingmak Adubu Laihori Bai Khoina Panthung Yauna Amadi Mafung Fani Chathaba Yananaba Honajabani Haina Makataki Maruna Swami Damodar Singh se Masi Manipur dagi pokiba oitaragasu Pithribi punamak sinba thumna phawraba scientist ama adagi ama loinana akhoi lining dagi lamdasu aphawba sanyasi moina maming chatli aduna mahakse scientist and saint hana maming chatli mana taramba science and spirituality ki fields dedi magi tonganba mafam ama kallaga leiba miyo manena ina haijaningi
Pukning wakal gi laina dagi mamal yam laba miyoi bagi punsi kaya mangba amadi matam chana laina sidagi matau karamna kanba ngamgadagi haibagi matangda nongmagi oiba awareness cum counseling program ama Royal Academy of Law oinamgi seminar hall da pangthokre National Health Mission amadi telemana CDC MU Yawol Youth Network amadi Royal Academy of Law oinamga puna kosamnaduna college adugi seminar hall da pangthokiba tharamaduna retired senior psychiatrist Dr. Haubijam angom chana pukning wakal gi laina asi fazana layang labadi fabangami haksang fana laiba habasi laina tina chendaba adu khaktanate wakal pukning gi laina asisu amani hairaduna asigumba laina asima nare khanglabadi losin bidana ngalingai da layang thoktuna miyam punba mafam singda puthok pibasu tangai fade hanasu makhata ki Pasal mau bawa hari keti, magi hajat lena tina siap na matin na tina magi wakal phone ya tujuh pawata. Sebenarnya state of not only physical but also magi society na level na terkait psychological hari pun mesti pada level tay. Mereka tu ubirang menilai lekai di mana mana tu. Pasal mau di bawa cuna di nada ba, imu mana mana level na cuna ya tu mis yang mau itu semua kali nari makal lama ni jadi. Apa sih? Pun hari kamu betar keti. When none lain di rakyat timai anak betul betul di mana di wakil kuni anak bersih matan sama kalau ya amna di second class anak orang itu lautan lain mana di kerjaan ayah kata wakil kuni anak bagi mana cap cap orang lagi single etiological factor apa lain tu yang multi factor itu. International Naturopathy Organization Tackle Khongwan Maningleka Yoga Center Amadi Directorate of Ayush and National Ayush Mission Government of Manipur ani kusam naduna losing weight naturally through naturopathy haiba thimda Nipan Suba Naturopathy Day gi thauram pangthokre Tackle Khongbal da leiba ima ivema tarung hanbi community hall da pangthokiba tharamaduda International Naturopathy Organization gi program coordinator Ayekpom Beda Sastrina miyoibana hidak langthak amata yaudana yoga masana asi chang naina tawraga amadi machiyoiba mana masing wahai wahi charaga miyoibagi haksangi arumba hantha handuna lainatina kayadage ngakthokpa ngami haibagi wakhalonda asigumba health camp asi pangthokpani health camp asida miyoi chamagi yankhai muki layeng pathap chathananaba pandam thambaga loinana lemna hidak langthak singsu yanthokhi ngasi mafam asida akoina pangthokjariba naturopathy day gi pangthokjariba health camp asigi maruiba thimdi losing weight naturally through naturopathy haibadi akoi miyoibana hida langthaki amata yaudana koina yoga gi exercise amadi hakchang sajel regular naina tawraga amadi mana masing adagi uhai wahai khak charaga hakchang de weight handuna akoi gi laina ma yama mala kadabadagi kanba ngamnabagi thimda koina ngasigi health camp ase pangthok sabani Tungda Yoga and Nature Care Physician Dr. Rositana Luchingduna Yoga Sanru Single Loinana Ima Ivema Tarung Hanbi Community Hall da Yoga Demonstration Utki Ngarang Tobacco Free Youth Campaign 3.0 August Sarugama Oina District Administration ki mereng makhada National Tobacco Control Program Anti-Sifi Cell District Health Society Kakching na sinduna Anti-Sifi Shell Staff Food Safety Staff amadi Kakching Police ki apunba drive ama Kakching District ta pangthokre Kakching asi Tobacco Free Zone oinanabagi Kakching Higher Secondary School Public School Kakching amadi Martin Grammar School Kakching da chathakiba drive adu Dr. Thaudem Rajan Singh Chief Medical Officer CMO Kakching na luching duna drive adu Kakching District ki tongan ba school college sing dasu chathakigani haiki Hauzik Pau gi marthana ten brevek ama laujari Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break imatungda mayamba mukahana taramlok chari loinana pau makhataba pau pizari ngarang 158 Battalion CRPF
na sinduna civic action program ama kadangban part 1 lamsang police station da Manipur Nagaland sector gi sponsor makhada ngarang pangthokre tharomadu da Sanjay Negi commandant 158 battalion CRPF officer commandant A 158 battalion village secretary village chief amadi khunja singna sarugya ki tharongi manung channa solar lamp water syntax dustbin amadi sports item sing khunja singna yenthoki tharomadu gi mari leinana Sanjay Negi commandant na CRPF na lamdam amabo ingna chikna tangdu laitana leinana bohona bada achobo thogang lo khangnatana local community singi yafanan ba kyasu honori thorum makhatana su kayama pangthokani haiki thoromadu pangthopagi dama khunja singna thagatpa phongdoki Ngarang Dhanamanjuri University da Department of Philosophy na sinduna World Philosophy Day Symposium 2025 DM College of Arts ki Principal Office Building Conference Hall da ngarang pangthokre Importance of Philosophy in Life haiba theme makhada pangthokiba tharmadu da mahiroi faculty member amasung invited dignitaries singa philosophical reflection gi matangda khanaki tharmadu da Principal of DM College of Arts amasung Dean of School of Humanities DMU Professor S Lanchendra Maitai Former Principal of DM College of Arts Dr. A. Dorendra Singh, former Head of Department Philosophy DMU Dr. K.S. Gokul Chandra Singh na chingbu singna maroiba miyoi singoina sarugyaki pangthokiba mahiroi singi symposium aduda tongan ba hiram singda undergraduate amasung postgraduate student tamliba mahiroi singna khudol pot pikhi ngarang United Proto Indigenous Peoples of Manipur Special General Body Meeting pangthoktuna nauna thaupuna basing khankhre khalabasing adudi Board of Trustee Executive Committee da Khangembam Suresh President Ngairangbam Ratan General Secretary T.S. Gokul Chandra Treasurer yauna miyoi taret khalle loinana Advisory Board Committee da N Mangi Allies Liningba Chairperson T.S. Govardhan Vice Chairperson Irengbam Jatra Member yauna miyoi nipan khalle as Ibobi Internal Auditor amadi Dr. Thaunaujam Nandakeshwarna Observer oina khankhre Loislakpada Housing Forward ki maroiba pau amuk kahanna pizari Sagolmang Community Health Center da tear gas caption kiba police personnel singi mathakta action local haina miyam da pongjang sanction kre Laitan Pokpi Maning Uyok Chingda Cookie Singna Lambi Semli Base Langak na numit humni forward manungda action lokatuna thingrabadi khunja singna lambi semba thinglagani high grade amadi anti drugs awareness rally among us Dhanamanjuri University da oja amadi mahiroi singna saruk yaduna pangthokre Housing Forward ki Manipuri pau matang sa lojare mireng tabiri ba punamak po amuk kahanna khurumjari